Good morning, ma'am. Aigi nungsiraba home sweet home se thadokadaba kuidre. Hauzik ayuki pung 5:35 muk chatle. Yum oibagira khangde atiyaga se pungphada phajai. Ngasi se tang 3 ne aduga aina chatkadabasina tang 9 dane. Aigi icha ani se ayu ta hawalaga lagi. Yan, nang lamjen jemada warabra bubo hawdoro cho. Kera. Oh, wait, I don't get it. Sidagi changki badaidi yumse miss yam tawrani ma'am. Sigi tharoy achawbi se yam kuina urudrakanda ngasi khitang uini ma'am. Nongalabani na nupi oibagi sitpa sengbagi thabak hawre ma'am. Mangon dadi se wai taiba loiraga ise ganga snan tawrani duga laidu katcharage. Katina. Kailamda. Kailamda. Lao sangasi lao sorok yogdore ma'am sije khoi sorok ne amore tabu lambi dune sije ayuk ni na mi amata chatte gari somata leitre aduga ngahak leiragadi gari lanba amta ngamte changasi lao nabani waramani Kai chalu bahai ba? Ha. Sikung tong chiela. ayuki laiduk thaduk sare huido pairunu lao chiklakaniye chachana breakfast loirani kurhamdo lao kari semine ma nangida sina khoi nempoki rozgar ne ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯔꯦꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯒꯤꯒ ꯃꯧꯅ ꯆꯥꯛ ꯆꯥꯅꯁꯦ ꯇꯧꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯀꯣ ꯀꯗꯔꯦ ꯅꯨꯄꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯏꯁꯤꯡ ꯊꯥꯡꯖꯔꯤ ꯊꯨꯝꯕ ꯉꯥꯛꯇ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯍꯣꯔꯦꯟ ꯁꯤꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯀ꯭ꯋꯥꯅꯦ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯁꯗꯥꯒꯤꯗꯤ ꯅꯣꯝꯆꯥ ꯑꯄꯥꯕ ꯆꯥꯏꯕ꯭ꯔꯣ ꯅꯝꯃꯦ ꯌꯥꯎꯋꯦ ꯉꯔꯥꯡ ꯑꯗꯨꯒꯤꯗ ꯄꯨꯂꯞꯅ ꯂꯣꯏꯗꯣ 110 ꯑꯉꯥꯡ ꯃꯁꯛ ꯐꯖꯕ ꯑꯃ ꯀꯞꯄꯤꯖꯧ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯦ ꯈꯥꯡꯖꯥꯎꯁꯦ ꯊꯥꯡꯒꯠꯂꯦ ꯌꯦꯟ ꯀꯤꯂꯣ 11ꯅꯦ ꯆꯟꯗꯣꯏꯔꯥ ꯆꯜꯂꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗ ꯂꯩꯔꯦ ꯌꯦꯟꯅ ꯁꯤꯗ ꯂꯩꯔꯦ ꯀꯣꯏꯂꯔ ꯌꯦꯟꯅꯦ ꯑꯗꯨꯗꯤ ꯉꯧꯕ ꯍꯧꯔꯦ ꯁꯤꯃꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯅ ꯁꯂꯥꯗꯅꯦ ꯁꯤꯗ ꯐꯝꯃꯤꯁꯤꯡꯁꯤꯅ ꯏꯆꯦ 3ꯅꯦ ꯃꯧꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐ꯭ꯔꯥꯏ ꯀꯣꯊꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯄꯔꯦꯡꯒꯤ ꯃꯧꯁꯤꯡꯁꯦ ꯂꯣꯏꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯛ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯣ ꯏꯟꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯔꯦꯡꯒꯤ ꯃꯧꯁꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯌꯣ